Manipur Pradesh Congress Committee ki President K.Meghachandra ki mathakta Manipur ki Chief Minister N.Biren na FIR Register touraklibasi yumfam yaodaba wafamni haina Meghachandra masamak na phongdokrai. Wafam asi ngasi BG Park ta leiba Congress Bhavan da pangthokhiba paumi-singa unabagi tharamda phongdokhibane. Tharam aduda Manipur Congress Committee ki President K.Meghachandra na hai haukhiba tang 13 ta Kakching ki CDO team na atopa CDO team ama drug ka kona na fagat-khiba thodok adubu thagatpa phongdokpa oina mahak na Kakching ki SP Shreya Vach unaba chatkhiba adugi ona tainabana Chief Minister N.Biren na makoibu threaten tawbuni haiduna lana sandoklibasi yamna laibak thibane. Democracy chatpa laibakta SP ki office ta permission yauduna changaga photo video kapa yade haibase karamba rule da yawi masigi matangda maram chai chade khangaga ngangba fai. Tasengnamak war on drugs pu support tawi adupo masi he namai pak na ba ing sokli singaniga tara taruktagi ing sokli singaniga kun humdoi gi drug case singasi CBI da sinabiu haina mahak na makata na lengakta apple tawrakhi. Honorable Chief Minister na charge makhak tawiriba FIR palani ESP gi office ta adagi fresh interview tawi ESP gi office ta permission yauduna changi an haidna hairakpasi ai sum khara nokning bagum sum phau haitai haibidi ESP ta dum aikoi gi mayam witness sing su leiri adagi my official sing su leiri ai gi team su yauri adugumba aikoi Hersoiba adagi wa akan bakai gamta sungangna de appreciation wa ngangna babu kari gi akan mangangna ni aduna aide press ka urbusu leite aide just appreciation to lakbani aduna masidai sida permission yauduna press conference tawi police ki aigi mathakta FIR palani hairse masibu aikhoina adagi aigi press meet the bye to the Zoom. We're coming here to appreciate the activities of the ESP and also we support the war on drug high need. Adugi language to Tabidam Ganeva. Aduga Tawadi police Yauga Chenaba Konava Sumba Kesi Bielde Hek Tadokali Habitudi. It is not against the ESP, it is against the government, the policies of the government.